ꯅꯨꯡꯁꯤꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ, ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯗꯤ ꯃꯔꯨꯑꯣꯏꯅ ꯅꯨꯄꯤꯁꯤꯡꯒꯤꯗꯃꯛꯇꯅꯤ꯫ ꯌꯥꯝꯅ ꯃꯇꯧ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯋꯥꯔꯤ ꯑꯃꯈꯛꯅꯤ꯫ ꯅꯨꯄꯥꯁꯤꯡꯅꯁꯨ ꯌꯥꯝꯅ ꯃꯇꯧ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯋꯥꯔꯤ ꯑꯃꯈꯛꯅꯤ꯫ ꯑꯩꯈꯣꯏ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ꯫ ꯍꯖꯔꯠ ꯎꯝꯃꯦ ꯑꯃꯥꯔꯥ ꯔꯖꯤꯌꯜꯂꯥꯍꯨ ꯑꯟꯍꯥꯅ ꯏꯁꯂꯥꯝ ꯄꯨꯔꯛꯄ ꯑꯃꯗꯤ ꯂꯥꯟꯗ ꯁꯔꯨꯛ ꯌꯥꯈꯤꯕꯒꯤ ꯃꯇꯥꯡꯅꯤ꯫ ꯄꯨꯟꯅ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯍꯖꯔꯠ ꯎꯝꯃꯦ ꯑꯃꯥꯔꯥ ꯔꯖꯤꯌꯜꯂꯥꯍु ꯑꯟꯍꯥ ꯑꯟꯁꯥꯔꯤ ꯅꯨꯄꯤꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯑꯍꯥꯟꯕ ꯏꯃꯥꯟ ꯄꯨꯔꯛꯄꯗ ꯌꯥꯎꯕꯤ ꯅꯨꯄꯤ ꯑꯃꯅꯤ꯫ ꯂꯣꯏꯅꯅ ꯃꯍꯥꯛ ꯕꯩꯌতুꯜ ꯎꯛꯕꯥꯒꯤ ꯃꯅꯨꯡꯗ ꯁꯔꯨꯛ ꯌꯥꯖꯈꯤꯕꯅꯤ꯫ ꯎꯛꯕꯥ ꯍꯥꯏꯕꯒꯤ ꯑꯥꯔꯊꯗꯤ ꯂꯣꯛꯆꯞ ꯍꯥꯏꯕꯅꯤ꯫ ꯑꯍꯧꯕꯗꯗꯤ ꯍꯨꯖꯨꯔ ꯁꯜꯂꯜꯂꯥꯍु ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯏꯁꯂꯥꯝꯕꯨ ꯂꯣꯠꯅ ꯁꯟꯗꯣꯛꯂꯝꯃꯤ꯫ ꯃꯔꯝꯗꯤ ꯃꯨꯁ꯭ꯔꯤꯛ ꯑꯃꯗꯤ ꯀꯥꯐꯤꯔꯁꯤꯡꯅ ꯅꯧ ꯃꯨꯁꯂꯤꯝꯁꯤꯡꯕꯨ ꯑꯋꯥꯕ ꯀꯌꯥ ꯄꯤꯗꯨꯅ ꯑꯑꯣꯠ ꯑꯅꯩ ꯇꯧꯔꯝꯃꯤ꯫ ꯃꯗꯤꯅꯥꯒꯤ ꯃꯤꯑꯣꯏ ꯀꯥꯡꯕꯨ ꯍꯖꯒꯤ ꯃꯇꯝꯗ ꯂꯥꯛꯈꯤ ꯑꯃꯗꯤ ꯃꯤꯅꯥꯒꯤ ꯃꯅꯥꯛ ꯆꯤꯡꯒꯤ ꯂꯣꯛ ꯃꯅꯨꯡꯗ ꯂꯣꯠꯅ ꯃꯨꯁꯜꯃꯥꯟ ꯑꯣꯟꯈꯤ꯫ ꯑꯍꯨꯝꯁꯨꯕ ꯈꯣꯡꯐꯝꯗ ꯃꯗꯤꯅꯥꯗꯒꯤ ꯂꯥꯛꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛꯁꯨ ꯆꯜꯂꯤ꯫ ꯍꯤꯖꯔꯠꯀꯤ ꯃꯇꯨꯡꯗ ꯆꯠꯊꯈꯤꯕ ꯂꯥꯟꯁꯤꯡꯗ ꯃꯍꯥꯛ ꯌꯥꯝꯅ ꯇꯣꯏꯅ ꯌꯥꯎꯈꯤ꯫ ꯃꯔꯨꯑꯣꯏꯅ ꯎꯍꯨꯗ, ꯍꯨꯗꯩꯕꯤꯌꯥ, ꯈꯩꯕꯔ, ꯎꯃꯔতুꯜ ꯀꯖꯥ, ꯍꯨꯅꯩꯟ ꯑꯃꯁꯨꯡ ꯌꯃꯥꯃꯥꯒꯤ ꯂꯥꯟꯁꯤꯡꯗ ꯁꯔꯨꯛ ꯌꯥꯖꯈꯤ꯫ ꯎꯍꯨꯗꯀꯤ ꯂꯥꯟꯗ ꯌꯥꯎꯔꯨꯕꯒꯤ ꯋꯥꯔꯤ ꯑꯗꯨ ꯃꯁꯥꯃꯛꯅ ꯂꯤꯔꯝꯃꯤ꯫ ꯑꯩꯅ ꯃꯇꯝ ꯑꯗꯨꯗ ꯏꯁꯤꯡ ꯈꯥꯎꯗ ꯏꯁꯤꯡ ꯍꯥꯟꯖꯤꯜꯂꯒ ꯎꯍꯨꯗꯀꯤ ꯃꯥꯏꯀꯩꯔꯣꯝꯗ ꯃꯨꯁꯜꯃꯥꯟꯁꯤꯡ ꯀꯔꯤ ꯀꯔꯤ ꯑꯋꯥꯕ ꯇꯥꯕ ꯌꯥꯎꯕꯅꯣ ꯍꯥꯏꯕ ꯌꯦꯡꯅꯕꯒꯤꯗꯃꯛ ꯆꯠꯂꯝꯃꯤ꯫ ꯏꯁꯤꯡ ꯈꯧꯔꯥꯡꯕ ꯌꯥꯎꯔꯝꯂꯕꯁꯨ ꯏꯁꯤꯡ ꯄꯤꯊꯛꯀꯦ ꯈꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯆꯍꯤ 94 ꯁꯨꯔꯦ꯫ ꯃꯍꯥꯛꯀꯤ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤꯁꯨ ꯂꯥꯟ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯔꯝꯃꯤ꯫ ꯄꯨꯡꯐꯝ ꯑꯗꯨ ꯐꯥꯎꯕꯗꯤ ꯃꯨꯁꯜꯃꯥꯟꯁꯤꯡꯅ ꯃꯥꯏ ꯄꯥꯛꯅ ꯂꯩ꯫ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯃꯨꯁꯜꯃꯥꯟꯁꯤꯡꯅ ꯁꯣꯟꯊꯔꯛꯇꯨꯅ ꯀꯥꯐꯤꯔꯁꯤꯡꯅ ꯑꯃꯨꯛ ꯂꯥꯛꯆꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯩ ꯍꯨꯖꯨꯔ ꯁꯜꯂꯜꯂꯥꯍु ꯑꯂꯩꯍꯤ ꯋꯁꯜꯂꯝꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯀꯣꯏꯕꯗ ꯂꯩꯔꯝꯕ ꯀꯥꯐꯤꯔꯁꯤꯡ ꯑꯗꯨ ꯇꯛꯊꯣꯛꯂꯝꯃꯤ꯫ ꯑꯍꯥꯟꯕꯗꯗꯤ ꯈꯨꯠꯇ ꯆꯨꯡꯒꯣꯏꯁꯨ ꯌꯥꯎꯔꯝꯗꯦ꯫ ꯃꯃꯩꯗ ꯆꯨꯡꯒꯣꯏ ꯑꯃ ꯐꯪꯂꯝꯃꯤ, ꯃꯗꯨꯅ ꯌꯦꯛꯅꯕꯒꯤ ꯊꯥꯡꯕꯨ ꯉꯥꯛꯊꯣꯛꯆꯔꯝꯃꯤ꯫ ꯃꯈ꯭ꯋꯥꯡꯗ ꯐꯤ ꯑꯃ ꯂꯥꯛꯁꯤꯜꯂꯝꯃꯤ, ꯃꯗꯨꯗ ꯐꯤꯖꯦꯠ ꯃꯌꯥꯝ ꯑꯃ ꯌꯦꯞꯂꯝꯃꯤ꯫ ꯀꯅꯥꯒꯨꯝꯕꯅ ꯑꯁꯣꯛ ꯑꯄꯟ ꯍꯦꯛ ꯌꯥꯎꯔꯛꯄꯗ ꯐꯤꯖꯦꯠ ꯑꯗꯨ ꯃꯩ ꯊꯥꯔꯒ ꯗꯥꯛꯐꯝ ꯃꯈꯨꯜ ꯑꯗꯨ ꯅꯝꯁꯤꯜꯂꯒ ꯐꯤꯅ ꯄꯨꯟꯁꯤꯜꯂꯝꯃꯤ꯫ ꯃꯁꯥꯃꯛꯁꯨ ꯃꯐꯝ ꯀꯌꯥꯗ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤ꯫ ꯃꯐꯝ 12 ꯁꯣꯛꯈꯤ꯫ ꯃꯐꯝ ꯑꯃꯗꯤ ꯌꯥꯝꯅ ꯁꯥꯊꯤꯅ ꯁꯣꯛꯈꯤ꯫ ꯎꯝꯃꯦ ꯁꯩꯗ ꯔꯖꯤꯌꯜꯂꯥꯍु ꯑꯟꯍꯥꯅ ꯍꯥꯏ, ꯑꯩꯅ ꯃꯍꯥꯛꯀꯤ ꯃꯔꯦꯡꯕꯥꯟꯗ ꯁꯥꯊꯤꯅ ꯁꯣꯛꯄ ꯃꯐꯝ ꯑꯃ ꯎꯍꯧꯏ꯫ ꯃꯗꯨꯗ ꯑꯩꯅ ꯍꯪꯉꯤ, ꯃꯁꯤ ꯀꯔꯝꯅ ꯁꯣꯛꯈꯤꯕꯅꯣ? ꯃꯍꯥꯛꯅ ꯍꯥꯏ, ꯎꯍꯨꯗꯀꯤ ꯂꯥꯟꯗ ꯃꯤꯌꯥꯝꯅ ꯑꯋꯥꯕ ꯅꯪꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯕꯅꯦ ꯀꯨꯃꯌꯥ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ ꯆꯪꯁꯤꯜꯂꯛꯂꯒ ꯍꯪꯂꯝꯃꯤ, ꯃꯨꯍꯝꯃꯗ ꯀꯗꯥꯏꯗ ꯂꯩ? ꯃꯍꯥꯛꯀꯤ ꯂꯩꯐꯝ ꯑꯩꯉꯣꯟꯗ ꯇꯥꯛꯎ꯫ ꯃꯍꯥꯛꯅ ꯉꯁꯤ ꯍꯤꯡꯗꯨꯅ ꯆꯠꯈ꯭ꯔꯕꯗꯤ ꯑꯩ ꯍꯤꯡꯂꯔꯣꯏ꯫ ꯃꯨꯁꯑꯕ ꯕꯤꯟ ꯎꯃꯩꯔ ꯑꯃꯗꯤ ꯃꯤꯑꯣꯏ ꯈꯔꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯊꯠꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯑꯩꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯑꯩꯒꯤ ꯂꯦꯡꯕꯥꯛꯇ ꯌꯥꯟꯊꯔꯛꯈꯤꯕꯅꯤ꯫ ꯑꯩꯅꯁꯨ ꯃꯍꯥꯛꯉꯣꯟꯗ ꯀꯌꯥꯔꯛ ꯍꯟꯅ ꯌꯥꯟꯊꯈꯤ꯫ ꯇꯧꯏꯒꯨꯝꯕꯁꯨꯡ ꯃꯍꯥꯛ ꯊꯥꯡ ꯆꯪꯗꯕ ꯂꯥꯟꯒꯤ ꯐꯤꯖꯣꯜ 2 ꯁꯦꯠꯄ ꯃꯔꯝꯗꯒꯤ ꯌꯥꯟꯕꯗ ꯊꯥꯡ ꯆꯪꯕ ꯉꯝꯈꯤꯗꯦ꯫ ꯃꯗꯨꯗ ꯁꯣꯛꯈꯤꯕ ꯑꯩꯒꯤ ꯊꯥꯡꯐꯝ ꯑꯁꯤ ꯌꯥꯝꯅ ꯂꯨꯃꯟꯈꯤꯕ ꯃꯔꯝꯗꯒꯤ ꯆꯍꯤ ꯑꯃ ꯆꯨꯞꯅ ꯍꯤꯗꯥꯛ ꯇꯧꯔꯕ ꯐꯥꯎꯕꯗ ꯐꯖꯤꯜꯍꯟꯕ ꯉꯝꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯍꯨꯖꯨꯔ ꯁꯜꯂꯜꯂꯥꯍु ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯍꯝꯔꯎꯜ ꯑꯁꯗꯀꯤ ꯂꯥꯟꯒꯤꯗꯃꯛ ꯄꯥꯎ ꯂꯥꯎꯊꯣꯛꯂꯝꯃꯤ꯫ ꯂꯥꯟꯐꯝ ꯑꯗꯨꯗꯁꯨ ꯎꯝꯃꯦ ꯑꯃꯥꯔꯥꯁꯨ ꯈ꯭ꯋꯥꯡꯖꯦꯠ ꯂꯥꯛꯂꯗꯨꯅ ꯊꯧꯔꯥꯡ ꯇꯧꯖꯈꯤ꯫ ꯇꯧꯏꯒꯨꯝꯕꯁꯨꯡ ꯍꯥꯟꯅꯒꯤ ꯑꯁꯣꯛꯄ ꯑꯗꯨ ꯐꯖꯤꯟꯗꯕ ꯃꯔꯝꯗꯒꯤ ꯌꯥꯎꯖꯕ ꯉꯝꯈꯤꯗꯦ꯫ ꯍꯝꯔꯎꯜ ꯑꯁꯗꯇꯒꯤ ꯍꯨꯖꯨꯔ ꯁꯜꯂꯜꯂꯥꯍु ꯑꯂꯩꯍි ꯋꯁꯜꯂꯝꯅ ꯍꯜꯂꯛꯄꯗ इहान हाना उम्मे अमारागी ई पाव हंगबिखी। खर फरे हाइबगी पाव ताबदी यामना हराउबिखी। मदुगी जखम अदु खक्त नत्तना उहुद की लांदसु मफम कयाद जखम ओइखी। उम्मे अमाराना हाय, थांगई सेंगबदी येकनबसिंग अदुदी सगोल तोंगबा ngaktani aduga अखोइना खोंगी लानमी ओइरमे। करिगुम्बा मखोइसु खोंगमी ओइरंबा तारबदी खंगनगदबनी। सगोल तोंगबा लानमीसिंगना अइंगोंदा लांदारकपा मतमदा अइना चुंगोइ पाइदुना ngakthoki। ममाइ लैदुना चेनखिगदबा ओइरगा सगोल मखोंग कक्थलमी। मदुदगी सगोलसु अदुगा सगोल तोंगलिबा मी अदुसु पुन्ना हाइथरमी।
मधु उबदु हुजूर सल्लल्लाहु अलैहि वसल्लमना अैगी इचानुपाबु अैगी मतेंग पांगनब कौबिरमी अैखोय अनीना पुन्ना मानरगा लोइसिलमी महाकी मचानुपा अब्दुल्ला बिन जैद नहाय अैगी ओय थंगब सगलदा थांगना सोकलमी अमसुंग ई खकलमदे हुजूर सल्लल्लाहु अलैहि वसल्लमना इमादा ताकबिरखी मफम अदुदा बेंडेज पुनसल्लु खुदक्ति इमाना मख्वांगदगी फिजेट अमा लौथोकलगा चेतना पुनसिलमी अदुगा हायरखी इबुंगो हौगल्लो चल्लो काफिर सिंगा मुकाबिला तौरुरो पुमनमक असी हुजूर सल्लल्लाहु अलैहि वसल्लम न उरगा हायबिखी हो अमारा नहाकुमना थौना लैबी कना लैरमखीगदगे असी हायना हायना हुजूर सल्लल्लाहु अलैहि वसल्लम न हन्ना हन्ना उमे अमारा अमसुंग महाकी इमुंग मनुंगिदमक दुआ तौबिखी उमे अमारा हाय अई हुजूर सल्लल्लाहु अलैहि वसल्लम गलोइनना लेप्तुना लैरिङैदा काफिर अमा मांगदा चलम हुजूर सल्लल्लाहु अलैहि वसल्लम न हायरखी उम्मे अमारा नचाबु थांगना यालंबा नुपा अदु महाकनी अैना चोंगसिन्दुना मख्वांगदा यानथरमी अमसुंग महाक हायथरगलमी अमसुंग अैखोयना महाकु लोइसिलमी अल्लाहगी नबी सल्लल्लाहु अलैहि वसल्लम न मोमोन तौरगा नचागी लमन सिंगलेदना हायना हराउबा फोंदोकपिरमी हुजूर सल्लल्लाहु अलैहि वसल्लम न अैखोयगी दमकता दुआ तौबीबा अदुदा अैना असुमना हंगचरमी जन्नत अदोमगा पुन्ना लैमिन्नबा फंगहनबिनबा दुआ तौबियु हुजूर सल्लल्लाहु अलैहि वसल्लम न दुआ अदुमक तौबिरमी नुमित अदुदगिदी अै दुनिया असिदा अवाबा हायबदु करीनो हायबा फावबा परवा तौजखिद्रे पंजख्रिबगुमना उहुद की लांदत नत्तना अतोप लान कयादसु महाक याउखी अमसुंग मथौना उठखी हुजूर सल्लल्लाहु अलैहि वसल्लमना दुनियादगी खोंसान ख्रब मतुंगदा इस्लामदगी ओंथोकनखिबगी मतम अमा कन्ना लाखी मतम अदुदा यमामादा अकनबा लान अमा सोकनखी मदुदसु उम्मे अमारासु सरुक याजखी मदुगी लानफम अदुदा मफम कयादा थांगना सोकपत नत्तना मखुतना मसु कक्खी मदुगी अशोक अपन सिंह अदुगा लोइनना मदीना मनौरादा हलखी नुंगसिरबे चिरिनाव सिंह महाक उहुद की लांद सही निफु हुमदोय सुख्रबी नुपी अमगी पांगल थौनानी अदुगा यमामागी लानगी मतमददी महाकी सही चौरांगनी यांखई निथोयरोम सुरबनी मसीगी सही मतांग असिदा नुपी अमना लानफमदा सरुक याजबा अमसुंग अशुक यामना थौना लैबा हायबसी करामनी हायबा नतना अतै करीसु हनिंगाय लैति अल्लाह ताला ना इखोइना खोइबुसु सिगुमलबा थौना असि हापी बोइसनु अमसुंग अल्लाह अमसुंग हाके नुंगसिब रसूल सल्लल्लाहु अलैहि वसल्लम गी अपामबदा पुंसी सिलेनबा कन होलसी